Illegal migrants in Khandokpada, Manipur Lagana, Tangai Fadana, Arambai Tengolgi, Thoumee Sing Mathou, Leirabadi, Arambai Tengolgi, Thoumee Sing Mateng, Pang-Naba Semsaraga, Leire. Arambai Tengol General Headquarters ki Commissioner, Waikom Munindro Mangang Fongdokrai. Ngasi Manipur Press Club ta pangthokiba paugi mifamamada Munindro na makha taraduna. Mateng Sailisingani Kuntarukta Manipurda delimitation taugan haribasi Arambai Tengolgi Maikedigi, Akaiba Leite, Amadi Atimbasu Leite. Adubo, delimitation Taudringaida, Manipurda illegal immigrant ke influx asi Mapung Fana Khandok Pang-Naba, National Register of Citizens, NRC Gumba, Yamna Ravas Oiva mechanism ge framework ama, Logi Matungina Semaga Khandok Piraba Matungda, Manipur census amadi, delimitation ki thabak Paikat Pio Haiki. Arambai Tengol ki Thoumee Sing asi anti-India nate, Thoumee Sing lo ngak tabasunate, India ki Leiriba Constitution da Thazaba Thamba Thoumee ngaktani. Northeast State ki apun boina yanglakpa matamda illegal immigrant ki influx asi positive oiba matalaite negative ngaktani haiki. Northeast as a whole oni mukanda illegal immigrant ki influx ki positive oiba ponam talaite negative ngakta oi habase ngasi thoi bo posina asoba example moi aduna 23rd July 2025 ki Manipur government ki memorandum ama thorok dudaida Leiriba concern DC mayam ama concern SP mayam ama da akanba instruction ama pidana makoidu including biometrics na singbasina dana hairipse monitor tawudabani haibagi pona makak yamna clear cut lakpa thopirak pase Arambai Tengol na yam chawna support tawjai makha tarakpa tangai phadre hairagadi Arambai Tengol ki Leiriba manpower 70,000 strong youth se Mathou government of Manipur na tangai fadre daka oi haradi akoi anytime available loidana Mathou da Mateng pangdana indigenous ki oi ba leijari ba mo matau sidagi kanjanaba Manipur ki apun gi saktam kaidanaba government of Manipur aduga central government na sinbi rei ba posida Arambai Tengol na basigi asauba support oi jagani